Pata paiba yaurabasu waithau amasung usoipokpigi enclosure ni haibasingi maraibag Yumbusingna Mamitta Mapi Tarabasu forest na Lanbandouna Ngakhallaga Yumsing Sidokhre Sidoktuna takthokraba Yumsing da lairamba mitai amasung mitai pangal chamarom Lilong Haurebi College ke hostel da hangba relief camp da laikre Manipur lenga ke umang loisang gi makhada protected reserve forest ke saruk sing ni hairagasu revenue loisang na pinamba patasing forest ki lamda pisilamba ni haiduna kakthatlaga Pata paire haiduna permanent structure sing phauba sajilamba singa pata paidaba singa pulap enclosure ni haina logduna Thobal Forest Division na chauba lanpham ge Lanbandouna yamlaba security personnel sing ngak selaga Yumbusingna Mamitta Mapi Tarabasu waithau amasung usoipokpi area ge yum hompugamapan Sidokhre ngarang ayok pung 3 tage hauraduna pung mga chupna mafam anisigi protected reserve forest ki lamda sajilamba ni haiba Yumsing ase umang loisangi official singna JCB mga proclaim ani sisinaduna Sidokhre haukiba April kulumdoida Chief Minister na Khongjom ge khebaching da pangthokiba Khongjom numit ke thauram yaururaga halakpagi lambida waithau amasung usoipokpi gi protected reserve forest ki area singda yum kaya sajilamba hakthengna thengnarakpadagi Yumsing asibu laukthoknaba mari leinaba official singda akanba pauktak piduna lakhibane forest ki lamgi map phauba samdoklaga pata pisilambada senabani haiba ahal ani phauba faduna judicial custody da remand tawkhrebane makhata na laingang na satharak pathavakta revenue department na miyoi khrada dak sitha pata piram labasu mafam asi forest ki lamni haiduna numit khrani gi mamangda Thobal gi deputy commissioner na miyoi sing aduda piramba dak sitha pata kakthakivane kakthakhraba matungdagi de miyoi sing asi enclosure oirakpadagi ngarang takthokivane Forest loisangi yamlaba personnel singi mathakta police personnel kayaga loinana chathagiba eviction ge thabak aduda Thobal gi deputy commissioner A Subhas SP Joge Chandra Hobizam Chief Conservator of Forest L Joy Kumar amasung Thobal gi DFO TH Lokendro sulaktuna saruk yakhe Chief Conservator of Forest L Joy Kumar na ngarang chathagiba eviction gi thabak aduga mari leinana paumi sing da hai ngasigi lam khopsilamba sing takthoktuno yum hompuga mapan lauthokliba se rule gi wangmada sajinba Yumsing ne masida pata pairamba su yaure pairamdaba su yauri adubu pata sing adusu DC na mangjong na cancel tawkhrebane maramaduna mafam asida karigumba issue amata laitrabanina ngasigi lam khopsilamba sing takthokpagi thabak asi chathabani haikhe ngarang sidogliba yum hompuga mapan asi khakta natte makhata na area asida lariba rule gi wangmada sajiliba Yumsing su rule gi matungina makhoi gi mathakta laukhatpa yaba thabak sing laukhatpa loiraba matungda takthokpagi thabak chathakigane ayambanasu khangdokpa loisilaklabane miyamnasu reserve forest amade protected forest ki mafamda pata paiduna yum sajinaba honabigano pata pairaga leiba yagani haiba wakhalon thadokpiyu haikhe waithau amasung usoipokpi area da forest ke lamda khopsinduna sajilambani haiba Yumsing takthokpa loisilakpada Thobal gi DFO TH Lokendro na paumi sing da hai usoipokpidagi waithau phawbugi marakta rule gi wangmada sajilamba yum 38 sidokhiba sigi manungda yum 35 de masa na sidoktuna forest loisingna tawriba lam khopsilamba takthokpagi thabaksida mapung phana mateng pangbirakhi haire ngasi yum hompuga mapan takthokibasina ahanbane makhata na takthokigane maraksida rule gi wangmada sajinba yum chamaga marfu hena leiri haikhe mahakna makhata na hai matung tarakpadasu Gwarok Reserve Forest Thonga Mondum Reserve Forest na singba mafam singda Kanglon kaina lam khopsilamba singsu takthokpa hauragane Reserve Forest Protected Forest ki area da lam khopsilamba singna haina banaidana masa na matam lairingaida handokpiyu haina su amukhanna appeal tawkhe panba yabade waithau Protected Reserve Forest area ge enclosure singda matik saba document sing puthu haina tha asigi ahumda pikiba notice ki matungina enclosure singna hairiba miyoi singna puthokpam thokpa document sing puthokpa ngamdabadage waithau gi forest ki area ge manungda piramba pata jamabandi sing Thobal gi DC na tha asigi mapan da thokibo order amana cancel tawkhibane masigi matungina DFO Thobal nasu notice thoktun tha asigi taraga mathoi gi nungthil pung manga phawbugi manungda enclosure ni hairiba singna masa na khopsilamba lam sing adu thadoktuna satkinaba khangan khiba laikhibane amaromda Thobal Forest Division amasung District Administration na ngarang waithau gi protected reserve forest ki area da rule gi wangmada lam khopsili haiduna mayum makai takthok pikraba miyam gi lainaba relief camp ama Lilong Haurebi College ki hostel da hangdokhre
Lilong sanggom sang amade usoi pokpigi miyamna punna sinduna lanai oina hangliba relief ke masida nupi angang yauna miyoi samarom laikre ke masida yauriba miyoi singi manungda mitai amade mitai pangal sing yaure relief ke masida lairiba miyoi singda lilong sanggom sangdage MD mahibur amasung naurem ibema kaubi nupi amaga unabada makhoina hai Manipur lenga ki chief minister na awaba taraba miyoi sing asige minungsi yang biraga makoibu amukhan na ingna signa Kunda laita na pathorang ama paikhat piyo haire Chief Minister na 100 days action plan gi thoram sing ngasi pangthoklaga ne March 18 2021 da wasak lawkhiba Chief Minister N Biren na lusingba no balai nga ke 100 days action plan gi manungsan na sangaba masung rep uyung tamba yauna numit chamani gi manungsan ba thoram sing ngasi Imphal gi City Convention Center da Chief Minister na pangthoklaga ni haire numit chamani gi action plan sing gi manungsaliba project program singi manungda veterinary and animal husbandry loisangi hospital kuntraga taruk dispensary humbudraga mathoi khumbongi feeding mixing plan chingba yaure aduga wangjingi moirang pale hairok leimapokpam hiangthang amasung haingangi ibudau marjingi laikonda power department ki makhada 2x5 MBA 33/11 kV substation sing sangaba yaure labor and employment loisangi makhada Ferzol District ke Enhancing Scheme Development Infrastructure ESDI gi makhada anoba government ke ITI sangana bagi urep uyung tamba recognition of prior learning gi makhada Labor and Employment Department ki state returnee singi damak miyoy lising mapan ga chamri ge skill development training program hogdok pasu yaure aduga numit chamani gi action plan gi manungchan na Manipur All Age Pension Scheme gi makhada beneficiary lising taraga taruk tamakhoy ge phangpham thokpa sing phanganba amasung Social Welfare Loisangge Makada Chief Ministers Widow Pension Scheme gi makada beneficiary listing tarada makhoi gi kanaba sing yanthokpagi thoramsu yaugani haire aduga Blue Revolution gi makada nambolda Fitch Hatcheries hangdokpa Imphal West District ta recirculatory aquaculture system sangaba ngami yangkhaida water and soil testing kitsing yanthokpa ngami kuntrada pedal electric Director Singh yanthokpa masung Tourism Department ki makada State Institute of Hotel Management gi course ama hogdokpaga loinana Catering Technology amasung Applied Nutrition gi coursing hogdokpa yaure hairiba coursing ase anoba lainga ki ahanba numit chamani gi manungda pangthokadaba thabak sing gi manungsan bani haire Sonia Gandhi hospitalized tawkhre numit kharani gi mamangda COVID-19 positive oikhibe Congress President Sonia Gandhi ngarang COVID-19 maram oiduna Delhi Gangaram Hospital da admit tawkhre adum oinamak mahaki phibam hauzik phana laidi amasung doctor singna observation tawri haina party asigi wangang loi Ranjit Singha Suryawala na Twitter da phongdorakre panba yabade masagi chahi humbudraga manga surabi lusingbi ase tha asigi amada COVID positive oikhibane mahak haukiba tha asigi kulhumdoida enforcement directorate ta laknaba notice pi khiba laikhibane Positive case ama thengnare active case ani sure ngarang phawbode active case ama laikhibadu haukiba pung kun mari gi manungda ukhrul dagi nupi ama COVID-19 positive oirakpadage active case ki masing ani sukhre adubu laina asina maram oiduna miyoi amata sikhide aduga ngarang khaktada miyoi listing amaga chani humbudraga mari COVID vaccine kapthokiba kharaga haujik phawboda punna kapthokiba COVID vaccine gi dose masing lakun mapan Lising kun ga chamri marfuga ni thoi surei masigi manungda ahanba dose ta lak taraga manga lising humbudraga nipan marfu draga taret ni haire aroi bada tabiri bapum namakpo thagat chare